ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯣꯛ ꯃꯈꯣꯡꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯑꯁ ꯁꯤꯁꯦ ꯑꯩ ꯊꯣꯡꯕꯗꯤ ꯎꯠꯇ꯭ꯔꯕꯅꯤ ꯑꯣꯛ ꯃꯈꯣꯡ ꯊꯣꯡꯕꯗꯤ ꯐꯨꯠ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯡꯗꯣꯛꯏꯅꯦꯕꯀꯣ ꯁꯤ ꯔꯦꯇꯤꯅ ꯂꯦꯜꯂꯒ ꯊꯣꯡꯉꯤꯅꯦ ꯑꯩ ꯔꯦꯇꯤꯁꯤ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯎꯠꯄꯗꯨꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯑꯩꯅ ꯉꯁꯥꯏ ꯔꯦꯇꯤ ꯀꯩꯀꯩ ꯂꯦꯟꯕꯗꯨ ꯎꯠꯇ꯭ꯔꯦꯕ ꯑꯁ ꯍꯨꯃꯥꯡ ꯆꯔꯣ ꯇꯥꯏꯍꯦ ꯁꯤꯁꯤꯅ ꯂꯦꯜꯂꯒꯗꯤ ꯑꯩ ꯊꯣꯡꯉꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯧ ꯆꯥꯕꯗꯃꯨꯛꯇ ꯋꯥꯔꯦꯍꯦ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇꯪꯗꯤ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤ ꯂꯥꯏꯛ ꯅꯝꯕꯗ ꯀꯩꯁꯨ ꯆꯠꯇꯕꯅꯦ ꯃꯥꯏ ꯒꯥꯏꯁ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯃꯌꯥꯝ ꯑꯣꯟ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯨꯛꯕꯥꯡ ꯆꯠꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯁꯨ ꯇꯧꯖꯈ꯭ꯔꯦ ꯁꯤꯒꯤ ꯃꯐꯝꯁꯦꯀꯣ ꯃꯌꯥꯝꯗꯨ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯖꯩ ꯍꯥꯏꯕꯗ ꯑꯩ ꯑꯃꯨꯛꯀ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯏꯇꯣꯝꯇ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯑꯁ ꯌꯥꯝꯅ ꯑꯣꯛ ꯃꯈꯣꯡ ꯆꯥꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯦ ꯅꯪ ꯇꯣꯛ ꯌꯥꯔꯦ ꯑꯃꯨꯛꯅ ꯚꯤꯗꯤꯑꯣ ꯂꯥꯏꯛ ꯅꯨꯡ ꯑꯃ ꯇꯧꯔꯔꯣꯏꯅ ꯍꯥꯏ ꯑꯗꯣ ꯃꯈꯣꯡ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯅ ꯑꯩꯅ ꯇꯣꯏꯅ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯇꯧꯗꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯏꯛ ꯏꯆꯣꯡ ꯆꯣꯡꯊꯣꯔꯛꯇꯕꯩ ꯇꯥꯏꯞ ꯇꯧꯋꯤ ꯚ꯭ꯌꯨꯁꯤ ꯄꯨꯔꯥ ꯏꯀꯪ ꯊꯣꯛꯑꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯗꯨꯝ ꯍꯥꯎꯅ ꯐꯖꯅ ꯆꯥꯔꯒ ꯁꯤꯅꯤ ꯑꯩ ꯆꯥꯛꯁꯨ ꯐꯖꯅ ꯂꯥꯝꯃꯒꯅꯤ ꯂꯥꯛꯏꯁꯦ ꯁꯤꯅ ꯁꯧꯒ꯭ꯔꯤꯒ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯁꯧꯒ꯭ꯔꯤ ꯑꯀꯪꯕꯒ ꯑꯣꯛꯁꯥ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯣꯛꯁꯥꯒ ꯍꯥꯞꯄꯦ ꯃꯅꯝꯁꯤ ꯕꯦꯔꯥ ꯀꯥꯔꯦ ꯊꯛꯀꯦ ꯀꯩꯅꯣꯗꯨꯗꯤ ꯃꯅꯝꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯃꯍꯤꯗꯤ ꯈꯤꯇꯪ ꯊꯛꯀꯦ ꯍꯥꯟꯅ ꯍꯥꯎꯋꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯣꯛ ꯃꯈꯣꯡꯗꯨꯅꯤ ꯃꯌꯥꯝ ꯏꯁꯄꯤꯁꯦꯜꯗꯨꯅꯤꯀꯣ ꯏꯁꯄꯤꯁꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯌꯥꯝꯅ ꯑꯩ ꯉꯁꯥꯏ ꯁꯤꯒꯤ ꯑꯣꯛꯁꯤ ꯂꯩꯔꯛꯑꯒꯅꯦꯀꯣ ꯑꯣꯛꯁꯦ ꯀꯃꯥꯏꯅ ꯁꯦꯝꯁꯤꯒꯦ ꯀꯃꯥꯏꯅ ꯐꯖꯅꯕ ꯍꯣꯠꯅꯁꯤꯒꯦꯅ ꯈꯟꯕꯗ ꯔꯦꯇꯤꯒ ꯂꯩꯔꯛꯏꯅꯦꯕ ꯉꯁꯥꯏ ꯔꯦꯇꯤ ꯎꯠꯆꯕꯗꯣ ꯔꯦꯇꯤꯅꯒ ꯀꯛꯏꯅꯦꯕ ꯃꯇꯦꯛ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯦꯡꯉꯨꯁꯤ ꯆꯥꯕꯁꯤ ꯋꯥꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯧꯔꯗꯤ ꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯀꯔꯤ ꯅꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯔꯣꯏꯒꯦ ꯑꯗꯨ ꯑꯁ ꯁꯤ ꯍꯥꯟꯅ ꯄꯥꯏꯒꯦꯅꯦ ꯚꯥꯏ ꯁꯤꯅꯅꯦ ꯃꯌꯥꯝꯅ ꯑꯣꯛ ꯃꯈꯣꯡ ꯆꯥꯔꯣ ꯍꯥꯏꯁꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯃꯩ ꯇꯥꯏ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯤꯅ ꯌꯦꯡꯅꯗꯦꯅ ꯍꯥꯎꯇꯕꯔ ꯀꯩꯅꯣ ꯃꯤꯅ ꯌꯦꯡꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦꯕ ꯏꯐꯦꯛꯇꯤꯞ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯐꯨꯒꯦ ꯍꯥꯟꯅ ꯃꯅꯨꯡꯒꯤ ꯑꯃ ꯕꯣꯟ ꯃꯦꯔꯣꯗꯤ ꯑꯔꯣꯏꯕꯁꯤꯗꯤ ꯂꯧꯊꯣꯛꯀꯦ ꯑꯆꯧ ꯉꯥꯛ ꯄꯥꯏꯒꯦꯗ ꯁꯔꯨꯁꯦ ꯃꯄꯥꯟ ꯑꯩ ꯄꯥꯝꯖꯩꯁꯦ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯃꯨꯕꯗꯤ ꯍꯥꯎꯋꯦ ꯃꯈꯣꯡꯗꯤ ꯇꯣꯏꯔꯦ
시즈닝 레티는 렌기다 따로야다나 마야이들 레이 좀 티강 샤가래 캡손들이 막 공개 계속 잡아 tiếng thế sau đi mày hỏi một con có sau đi mày cái gì biết cái này chỉ biết cái này một con kilo ni đâu con này yam bơ cái nó cái sa dầu cái đó khá khải cho cái à ôi sao sao gì sao đi mày học sao mà nó blur sẽ để sao sao mà nó có ra kìa à oh wow wow đấy sau một trận rồi đó kaya mga kilo ni taga mo ro sino ngam dra
hiyeng chara wan baju ka ke ngak cha dia re natra sidore halo mukbang mukbang ado ma'am khara kuina ma'am ke sewa taro sar leina bai tare ko khara du yeng ka sa ga tar adum yaman bani khadi le ma'am waru bi ade du ma'am loi buk sa de loi sa de ha do sum kuina sa salak be kenom tok sale bi sa je du kuini ko ma'am da aina hawri ngai sari ngai ma tu da aina namdana sa san ma aina namdana sa san da ga ma'am du feel do taw roeba haidi taning bagi poto aina taning dana sara mina adu taning na sari ngai timing do salom phare an taw pani ado ma'am video de like taw biro mo share taw biro subscribe taw biro mo like isu taw biro ma'am ado kai challenge taw ning ba kai mukbang taw ning ba comment dum hai biro mo adu ma'am ngasi di kainer ji video je phase phase background kai kamai taw ha do chem do ning ko kai taw ning ba do cooperate taw ning ba ma'am hai biro hai tar adu ma'am ngasi di kainer ji kanglei pang no yai fare